Manipur to optional gi maike di myamna maruiba pau khara Imphal East ki DC lambi street lamp thandabana nupi angang sing satpa kinare Imphal East district ki khwaidagi maruiba lambi ama oiriba porompa DC lambi asida leiriba street lamp amata yakhidabana numidangi matamna nupi angang sing satpa kinare Imphal mayol do leibida natana Imphal East district ki administration hub oiriba mapham asigi street lamp sing si hawkiba sahi nipan mapalongi mamangdagi hauna yakhidabadagi adumak mamduna leirakibani marakta mari lainaba authority singa semnaba khotnaramlabasu matam chana maintenance tawbidaba maramna ayamba matamda lambi asi adumak mamduna leiri Jenims crossing the Imphal East DC phawgi yamna maru oiba lambi mati asi mai thandabada natana Koilas ningthina thadabadagi yamna hena phattaba lambi ama su adumak oiduna lakibani Hairiba mapham asi Manipur lenga ki Consumers Affairs Food and Public Distribution amasum Public Health and Engineering Department ki Minister su oiriba L Sushindro gi Khurai Assembly Constitution ko no mapham su oiribani Pausi asida maike dongi miyesna phongdorokpagi matungina hairiba lambi asida Imphal East District ki oina lenga ki maru oiba Imphal East ki DC Complex SDC Office Zonal Education Office Porompat Water Supply Treasury Office Police Station Agriculture Office na singbu office kaya marum leiduna administration hub oiduna lambi asigi nagyeta leiri Numidangi matamda asat awok sing khudong sanaba haiduna lenga ana street lamp kaya lambi gi nagyeta thanduna thambiribani aduba hairiba porompa DC lambi asigi pungmam mamduna leiri lambi asida subnatagi street lamp ani khak nganduna leiri ngaliba lamp ani adudi Jenims ki nangu salaiduna leiriba oxygen plant gi mamangda ama duga DC office complex ki mamangda ama ka asini Sangkraba lambi asida street lamp ani khak ngan bhai bisi lenga amadi mari lenaba department singna yengsindabagi mami sauna taribasi yamni ikainingani mapu pandaba amaga pangkhak oiri haibada haimanba thokloi hainasu makhatana phongtokli lambi asida street lamp sing yungduna leiri adubu maidi amata ngandre hauji ayang paligi lambi porompa traffic point dagi hauduna water supply mamang phawda subnatagi street lamp ani khaktama nganduna leiri masina ayu anganbada Walking satpa ahalaman amadi nupi angang sing satpada kudong sadaba kya mayoknare haina saphongdokhi loinana handak ikui dribegi mamangda lambi asida miyani accident thokpada laikhidre hairi amasung oirakliba phiba masida lambi asi nagyeta leiriba clubna mapangal kanna leiduna unit ama leiba mathoktai masa gi thabak khak satnaraga leifam thokpa leinaba kaya asinasu phiba masi oiraklibni aduba puna masigi responsibility kanana pugadoribano loinana Imphal East ki DC masa phawba lambi asida nungtigi sathok chasin tawribani asida sunatana lainga ki employee kya su chatlibani oiragliba lambi gi phiba masi lainga khakta taina bi yaroi miyam gi su asau thodang lei adumainama lainga ki miyam ga leinariba mari se eduki matik fati masi lainga ki aswibani miyam ga amadi lainga ka aphaba mari thamlabada ta khunai amagi sakotpada khumang sakshin hanma ngamgadori bini hanisu pauksi sida phungdorokli loinana ningtham thagi matam oibana laisil thajilakpa kaya si yenglaga lambi si street lamp athuba matamda sembiyo hanisu lainga ki pungning singsilakli Makasa tarapoina to papawna say siguina Kashmir lalhoga samaga humdragni to haki amasum operation maudra mai pakna sataki hairi say si hawalakpadagi aroiba power Kashmir security forcing na foreigner nipugoni to yauna puna lalhoga samaga humdragni to haki say siguina security forcing na mai pakna sataki operation maudra henbada hairiba lalhoga singa si hatkipani haina Kashmir gi additional director general of police Bijoy Kumar na phongdorakli Bijoy Kumar phongdokibagi matungina say sigoina hokiba say singa yengna ruba matamda naha oiriba singna aranba lambi da khong thangjinbagi sangsa da kunthra katre ki sang handaki security force na mai pangna sataki operation singda laskar i taibagi lalhauba samangani pat Jais i Muhammad ki lalhauba kunthra manga Hizbul Mujahidin ki lalhauba kungani thoi Al Badr ki lalhauba Maryam sum Ansar Gazawat Al Hind ki lalhauba ahum harpangamki Kumza English singaniga kungani thugi oina thokhiba tongwan khuthoknabagi thakdoksingda security force kungatruk sikhi madugi manungda Jammu and Kashmir police personnel taragamari yauri JNK police amasung security force singna union territory asida lalhaubagi mayukta maipana operation kya satabangam khiba aduna mara moiraga mapam asida terrorist ki thong kaya mapung phana control tobangam khre adumainama lalhaubu singna saye sigi oina mara laijadraba miyoi kunga mapan nongmena kaptuna hakhi
lalawusing nungmena kaptuna hatkhraba misamsing adugi manungda Hindu taru Kashmiri Pandit ahum amasu Muslim taraga manga yori Muslim taraga manga adugi manungda nipandi atop state ki lakhibani JNK da lalhaubi thabak thong ayam mapung fana control to bungamle adumenama basidar amasum adil wani gi lalhaubi di control to the one tholi athuba matamda haidi lalhaubi asisu neutralize tawna bu honari hainus Kashmir gi makok thongba police officer asina su phongdorakli makasa tarak point na to papawam India amasum China ngam khagi matang na miyam na mipai ningai maram leite Amit Shah India amasum China laibani gi marakta ngam khagi wathoka mari leidana umkhana bigi thawdok thu I haiduna miyam na mipai ningai leite maramdi ngam khagi saruk sing di Indo-Tibetans Border Police Force ni yamna mikuk nom singna ngak senma ki thabak sathari Lebasigi ngam khagi saruk insi ama phawba aran ma mongda kanamata na lokshin mangam loi haina Union Home Minister Amit Shah ngasi phongdokre Karnataka gi Devanhalli the Indo-Tibetan Police ki nauna saba building ama sangaba gi tharamda Amit Shah na wapam asi phongdokhibani loinana makata na hai ngamkhai gi sharukta ITBT personal sung yamna section ama thawtori ngamkhai gi aruba matang yokshilakpa matamda ITBP na lawriba thawdang thagani ngaini Police force asina ngasi phawbada ninganaba leitana leba asigi dama kathopga loinana thabak tawduna lakli athawbusing gi manungda ITBP personal singsomani ngamkhagi sarukta police force asina ayuk nungthil numidang khaidana thabak tawbana maramoiraga ngasi leba asina khudong thiba kyadagi lapthoknaba leiba ngamlibani Himalaya gi saruk singda ITBP personal singna lawriba thawdang si araibanati ayingma mapham asida makoina saba thakpa silhau thidana leba asigidama thabak tawri maramaduna makoibu leba asigi miyamna awangba thakta pukhatuna ikai khumna pham thu isu hairi Magna makata na phongdokibada Indo-Tibetans Border Police Personnel sinangam khagi sarukta mathau tawduna lairingai da lam inchi ama phawo yumthangnari balaibak singna laukshin mangam loi habigi thajaba engonda lei tha asigi mapanda Arunachal Pradesh ki Tawang sector da leiba line of actual control paring the Chinese force amasum Indian Army ani gi marakta umkhanabagi thawtok thoki madura Indian Army amadi ITBP na laukiba thawdang singthani ngai nai ngasigi thawramaduda Union Minister of Parliamentary Affairs Prahala Joshi Karnataka gi Chief Minister Basa Baras Bomaisu Sarya Khensu Pausna Phungdorakli Makasa tarak poina to papamanamo Kiev amasum atai city sing misal kya kapsing kraba matung Russia na Ukraine gi front lines town sing da attack to bahokre Kumza English sing ani ga kungani thuki sahi lushilaglabusi Ukraine gi lan hauzik front lines in the left na sathari New Year if ki nong mongoina na irai numita Russia na Ukraine gi awang dagina kharom da leidiba front lines masang town sum village kya seal attack sing sathaki Ukraine gi armed forces na statement amada hari madudi Russian troops sing na nongpok thangma saruk da leidiba Donetsk region apumba lakshinna na sathariba makoi gi campaign adugi maruiba point sing oiriba Bakhmut amasum Afdika Nakshin na Bohonari Russian forcing na Bakhmut amasum Kundramip ka yauna lamdamadugi town sing left na sel sing kapsinki Putin gi armed forces na Afdika naknaba town Marianka amadi Nebelsk attack toki hoki bapung kungi mari gi matam Russia na Donetsk Kharkiv amasum Luhansk town sing amasum Bele sing da target tawdun attack toki Panmayabadi Kharkiv region as Ukraine counter offensive amathuna sathaduna Russian singdigi amu handokhrabane contract toriba town Huyapon yauna kharum da leiriba Zaporizhia region gi mapham kya su Russian shell kapsingna attack toki Russian singna paishaliba Zaporizhia nuclear power station digi kapthorakpa reservoir gi mayukna bada leiba Ukrainian singna control toriba Nipkopol amasum masigi akoibada shell attack sing sathaki Kharom da Russia na Kherson amasum Kanzabirka da Makhata na seal attacks at the keep Ukrainian President Volodymyr Zelensky na video address among the Ukrainians forcing na Eastern Donbass region Russian troops singa kanalan thengnari amadi mafam khara da kumang soksina sanction mangamli lamdam apum badugi goina Ukrainian troops singna makhoi position sing kaidana thamangamli Russian unna Pungkup kup kraba capital skip yaun Ukraine gi city kyada misal mari drone sing kapsinduna pakta ngna attack sathakiba matungna awang dagi kharum da leiriba settlement sing attack asi sathakibani amaram da Ukraine lamda madu marata pa fibam lakhana na bohna ringeda Russian singna inau no attack sing asi sathakibani President Zelensky na lamda madu marata pa fibam lakhana na bagi pandam galoinana
point taragi peace plan ama puthoraki madura Russia na Ukraine gi territorial integrity bu ikai khumnaba madi Russian troops in Ukraine digi handokpa yauri toigomsu Moscow na Ukraine gi lamdam mari pashilibadu kipna yahanba pamri Russian President Vladimir Putin na Chinese leader Xi Jinping ga phone wari sanakraba matungda US na hairi madudi Beijing na Ukraine gi lan gi matang na kanamata gi misang sangdi haina claim tawzarabasu China na uthoragli bamadi sa tharagli ba thawong singna leba si makhatana military yauna hiram kyada Russia ga asset pamari thamna pa pami haibis uli Putin na China gi ma ki lengmana babu Moscow da khongsat ama lakna na invite tawkre hauju phaw Russia na Ukraine landari badu China na kanim taw leitri bane nesu paushna makhatana sa phongdorakli makasa tharak poina to papaw madana climate change na maram oiraga Assam gi sa mana puthok par sauna sai thing pi ba hore IIT Malem gi aying asagi khal kai tharak pan maram oiraga tungan bi hiram kyara sai thing pi ba horakraba matung Assam gi oina sumauk sagi khal khairak pan maram oiraga sa mana puthok gi thabak ta sauna sai thing pi ba horakle haina IIT Guwahati gi research team mana phongdorakli IT Guwahati gi research team asina phongdokibagi matungina sai khudingi sa mana puthokpigi process ta inga sagi khal kai tharakpan maram oiraga khudong sa da bamay unapigi sa hengalakli leba si goina Assam state asi sa mana khwaidigi yamna puthokpa mapam ama oiri duga climate change ki khwaidigi satheng phangma mapam ama su oirakli haukiba sai khara sida mauk sagi khal kai tharakpan maram oiraga nong matam sana suroktaba amadi nong suba matamdana matam sangna surakpana maram oiraga tea garden singi lebak lehau kya senthaduna samana pambi mapung fana hauba ngamdaba amadi karigumba matamdana ising thomjinduna samana thaba yadabagi khudong sadab kya mayungnari haukiba kumja English nga magasamapan ga maudra dagi English nga niga taraga mapan phawbri state asida sabagi sang asi sang amada lepa leitana hengalakli sai khudingi state asida 0.049 degree Celsius ki sangda sabe hengalagli haina weather signal report amana phongdokki plaire aduga nong subagi sangna hanaga yengnaruda hanthrakli mathakta panikriba sai sigi manungda state asida 10.77 millimeter gi sang nong subagi sang hanthakre masina maram oiraga ningtham thagi matamda tea garden sing ising phangdabagi awab kya mayongnari IT Guwahati ki research team asina makhatana phongdokhibada hauji ayinga sagi khal awon ba kya lakliba sigi matang malem gi lebak singna miyeng sangduna thabak paikhat haudrabadi sai khragi matungda manama sing thaba mafam kya sijina ba yaraktabagi phiam da lakpi yai haiden su paushna su phongdorakli ngarangi social media regi lakhosara kana thajaningoi ba paw sing mem thokiba accident mem tenakna thamjaramge Wangjinglomdagi thorakpa alto silver color amaga Thaubalomdagi thorakpa celery white color West Bengal number amaga Khangabok Higher Secondary School Khangaboki mamangda road crossing tawuda thengjinakre hairi duga aso apani thudokpa yahodre so hairi atopa lebak thibe accident amana hairi sakta masina lilong sajing maitei lamkhai thokiba lebak thibe accident amagi thaudoki sakta mamani so hairi amasu myam pun ana wabde lakpa ngamina ki si haina su channel sigi mekedi gi myang fam thamjari amasu makasa tajarak poina amasu lotion jarak poina to pamarui bi pauk sing kharaga myam marakta na thamjage myam loifu miyeng taminasi Manipur da thokhiba nupi land freedom movement ni haina recognize tawraga saklam khongsat ontokibasi aran ba khongthangni Manipur da thokhiba nupi lalasi Manipur ningtamna ba British ki mayokta haukiba ihawni masibu saklam khongsat oina onthokhiduna aran ma mong nupi lan thoram pangthoktuna lakli masi Manipur gi miyamna sumthoaw tangai fadi haina nupi lal associations Manipur gi steering committee gi secretary longjam mitain phongdorakli Manipur da thabum mama supna satharakpa marfu homdoi subu nupi lal ningsing tharam loisin bigi marueba borol pibeda wapam masi phongdokhibani Nupilal complex ta pangthokiba thauram madu makna makhatara dun hai Manipur da thokriba nupilal asi English nga magasamapan ga humdragani thoigi Mars ahumda India government freedom movement ni haina recognize tawki dubo English nga magasamapan ga humdraga taruki September kungani thoida serol ama tharaklaga saklam khongsat ni haina recognize adukaki Mata maduna Manipur gi mapham kyara satuna khana nainabada Manipur da su nupilal thokhibara haina su phongdorakpa yawnaki Matam adudagi ngasi paw nupilal thoramasi yamna observe tawduna lakri nupilal bo ngakpi senbigani kanana yingsenbigani matam dugi nupilal saklambagi iho oirabasu British ki mayokta nakoi satkro habigi ningkhata migi ihoni nupilan thoramasi state function oina English nga masamapan ga marfu da ahan pangthok pawki
Nupilan State Sanabas Association Gimakedi Taxinduna, Matamatuki Governor Ayaba Piduna Saba Hokibane. Asigumba Tan Pamasida Nupilal complex the photo Liba Sida and Obama Hapsin Biramani. Kanana no Mashi Manipulang on a single peel, Sahi Mangatara Sukragadi, Asumbani Haina Sakragani. Nupilal Gitarum Sanari drama Sigimatanga, Sayana Lady Vasisu. Solution nama Puraktuna, Ashing Basum Bayumpam Weraga Sanahanbiu. Nupilal Siki Pazaba Masak Matik Magonasi Lana Skiduna, Tungda Lana Dum Lehragani, Hybawapum Kasu Tanki. Tharamadu Sibges Oina Saruyakiva BJP Manipur Pradesh Mahila Morsagi President Laurembam Lutika and Suwapum Katamnaduna Nupilal Lakidraba Imasingi Tauna Lingzel Nashigi Mirula Ningsing Batamzanaba Palantoribani Nupina Patragadi Sangsara Simanga Doribani Haki Nupilal Memorials Association President Wycombe Pomninas Wapum Katamki Impal Iski Akaksa pang subam bimola Impal West opada kia laysan bobi emati BJP hangang mandal secretary Wangkem Priyo Sakhina su pampam langi laiti ngoi kia masum lai kidraba ima singi photo ta lai katuna ikai khumna kia nisu paushna su makatana fongdorakli makasa tara poina to papawna Nagaland Assembly na President rules alai hanbat natragana Assembly mikal pangdok payana ba thorang tauzaba tabani ke theri NPCC की प्रेसिडेंट के थेली नंगसी फोंदोखिबा नागालैंड स्टेट प्रेसिडेंट रूल्स अलाइबा नत्रगना असेंबली मिखल पांगथोपी वोपम स्टेट असेंबली न लरकपो वरेप मखापोनगनी हाइना फोंदोखरे नागा पॉलिटिकल इशू की मतांग सेंटर के वरी बताई सनारीबा नागा की म्यूट सिंग ममांग इंडिया लेंगना स्टेट असिदा प्रेसिडेंट रूल थामजिलगा नागा पॉलिटिकल इशू की मतांग सोल्यूशन पुरकनाबा थावरांग तौरी हाइना फोंदोख लेखरबने Center Lengana State Lenga ki wapam amata taramdana Eastern Naga People's Organization ki demand pinana pathorang torokli Karigum State Lenga ka Hiramasigi matang na kanaram bata arabadi he na lebak pharam gadabni Hiramasigi matang na Nagaland Lenga na karigumba amata khangda saduna thaidokna ba hotnari hainisu ke therin akan mamaral siri tuan malikun khradigi khangmangamadi India Lenga na ENPO da Regional Autonomous Council RAC ama semnaba ingit piki haibisini RAC gi wapam laptokhibaga loinana nagasingna makhoigi matam kuinadagi lereklaba political issue adugi solution puraknaba unity amata sagatpa ngamde hainasu moral shirakpaga loinana India lengana mikal pangthoknabagi damak notification tholakpasu yai punama asidigi kananabagi damak naga miyamna punsinaba yadabagi thawong asi lepkadabani Nakala maromda Nagaland Lengana Naga ki solution purakpigi wapam asida NSNIM na taliba demand singa du phangdaba taragadi solution purakpa pamdi haina sumangna phongdokhi wapam singa sigi pakhom piba haibisi Nagaland gi minister gi mathaunen su mangna phongdokhi haidi President rule thamba natragana mikal pangthokpa haibisi Nagaland Lenga ki khutalaire amaromda Nagaland miyam gi tungi maraiba si India government ki aningba apamda lefam thokti UDA na Nagagi solution purakpa pamlabadi khongthang khara kumtharaklaga hana yanakhiba solution singadu thabak oina pangthoknaba center lenga taksingadabani masi natragana warep ama lauduna Nagaland matam san assembly mikal pangthokpa pami haibadu center da khangadabani warep asi Nagaland state assembly da laugadabani swaki hauki bisai tare longi matam madu BJP na Nagaland miyamna thajapa manghanduna lakli Amaramda Naga miyamnati BJP pu ngasi thajari India lenga ki aron bu wakhalon kari no haiba amata khangdana state asigi MLA singna miyam bulana lamjing liba si khudakta lepkadabani haina sumangna phongdokhi Congress ku inidi hana center ga yana kiba political solution singa du thabak oina pangthoknaba Nagaland president rule thamba pami masigi maramdi election tawraba matungda mai palaklaba MLA du president rule thamnabagi dama resign tawba kana su pamloi Madura sading hena taungarakadaba maramna MLA singna mapham thadu yarakloi karigumba president rule lakpa tarabadi mamangna yanakhibu wafam sing thabakta onthokpada hena khudong sahangani haibisi Congress party gi aset pathajabani haikhiansu pawsna makhatana phungdurakli aduga hausi koinadi myam pawsi matanga solution jarage masum myam pun anoba update ngaminasi